Khutlai Paiba Masen mayang Imphal sagai sabida Nongmei Kapnakhre ngarang numidang pung 7 lom taba matamda Imphal West District ki mayang Imphal Police Station gi manung chana laiba mayang Imphal sagai sabi lambida changsilaga mayang Imphal kendraga tainaba karangi nga gi farm singda masak khangdaba Khutlai Paiba Masen akan mamongda Nongmei Kapna duna khuthoknakhre haidi khuthoknabagi thaudo aduda nga gi farm singda saba lotang singda Nongmei maruna panduna kaya toi kaya thoki Khutlai Paiba Masen khuthoknabagi pau tabadagi thaudok thokphamda mayang Imphal Police Station ki osina luchingduna lakpa police team amana hakthengna yingsinkhre loinana Nongmei Kapnabagi khudam sing mayek sengna khangkhre loinana case ama register tawkhre haidi Nongmei Kapnabagi thawong adubu Khuman United Club and Maira Paibi Association KUCMA mayang Imphal na ngasi mifam ama famduna akan mamongda condemn tawkhre ngasigi mifam aduna asigumba laibak thiba thaudo asi lamdam asomda thohan bidanaba mari leinaba singda haijarakli hiram asiga mari leinana Khuman United Club and Maira Paibi Association mayang Imphal gi Secretary General Dijendro mangangna khuyek piduna press ta thadorok pacherol da hairibadi hauji kuki terrorist separate administration tanbagi mingda maitegi mathakta chathariba lana sida thokliba ikhoi masel lingjel manadabagi wakhalon tanadabagi Thaksi khasi naidabagi amadi yeknaba masak khangba ngamdabagi thawongsing asina maitai kanglup asibu maru muthatnaba hotnariba kanglup natraga agency singda hena khudongchaba pithokpa oina thokani hairi cherol asina hai maramaduna makha tarakpadadi soikhiba lankhiba kaya ireipak iramdam asibu iromdom lepchaba pamjaba ningkha tamba pamba ireikcha ngaktani khanbiraga amuk hana mayang Imphal amadi thangnaba khulda asiguma khuthoknabagi thabaksi amuk hana thokan biganu haina su cherol asina phongdorokli Lup mangana senduna pangthokiba mass rally da mioi cha kaya na saruk yakhre Bharat lengang na kanglu furuf kaya da oiroidaba wasa kaya saktuna khoi masel khatna hali nando luwang India na Manipur thugaiba yaroi haiba paujel puba Manipur kannaba miyam gi oiba achoba khongchat ama ngasi thangmaiban thau ground gi hawraga Khuman Lampak fawba chatkhre Khuman Lampak ta miyam gi mifam pangthokkhre mifam aduda amuko gi president Phairoijam nando luwang na Bharat lengang na kanglu furuf kaya da oiroidaba wasa kaya Saktuna ikhoi masel khana hali hauzik famliba parliament mifamda Manipur gi lan gi matangda tonganba political party singna khananaba wafam pukhalabasu khanadabasi laibak thibani haina phongdokkhre miyam gi oiba chobo khongchat asi amuko poirei marol amowa kor Manipur amadi MSF na sinduna ngasi International Human Rights Day ga mari lenana Repeal Armed Forces Special Power Act 1958 Self-Determination Our Life amadi Manipur muthatpa yaroi haiba paujel puba miyam gi oiba rally asida lamdam asigi mioi cha kaya na saruk yaduna chatkhi rally asing asi ayu pung 10 khara helakpadagi Imphal gi thangmaiban thau ground da masing yamlaba mioi cha kaya punlaba matungda Khuman Lampak fawba chatkhi rally aduna ga mapal taraba matung Imphal gi samu makhong fawraga kangla gi nongchup thangba gate yauraga awang pangna haigatlaga khuyathong taraba matung Khuman Lampak ta lamthungpham oikhi lamdam asida khundaminariba tongan furuf singi mioi cha kaya na saruk yakhi lamdam asigi CSO maheiroi artist singsu saruk yakhi rally aduda pamdaba thodok sing thoktanaba state amadi central force singna kanba section thawrang su lokhatkhi rally da saruk yariba mioi singna Repeal Armed Forces Special Power Act 1958 Self-determination is our right amadi Manipur muthatpa yaroi haiba kholau sing lauki khongchat asina Khuman Lampak Sport Complex ki main stadium da pullaba matung miyam gi oiba mifam ama pangthoki ngasigi Manipur gi miyam gi apunba khongchat asigi matangda amuko gi president Phairoijam nando luwang na phongdorakpada hauzik famliba parliament mifamda Manipur gi lan gi matangda tonganba political party singna khananaba wafam pukhalabasu khanadabasi laibak thibani miyam hak phangnanaba rally chatlabasu Bharat lengang na Manipur gi police station tarukta nauna faspa thamjilaklibasi Manipur gi apunba gi saktam kaidanaba khul ngaklibasing fananaba kalam paiduna lyric tamjagadaba naha kaya Nongmei paihalibasi Bharat lengang na paihanbani International law gi matung inna masagi furup kannanaba Nongmei paiba yai adubu Bharat lengang na paspa thamjinduna ek kaya pansinduna naha kaya fazili political gi khudongchaba phangnaba Bharat lengang na police station taraga mapan na konba mafamdagi afaspa lokthokhi Manipur da Draconian law afaspa loksin sanaduna Manipur miyam matli Manipur gi miyam na ek asi repeal tawgadabani haiduna ngasi su rally chatuna demand tawri Bharat lengang na kanglu furuf kaya da oiroidaba wasa kaya saktuna ikhoi masel khana hali masi lamdam sida leiriba furuf kanglu khuding mangna wakhal daminaduna ikhoi gi asengba yeknabasi kanano haiba adu khanggadabani madu khanglaba khaktada ikhoi chawkhatpa ingtappa lamdam ama oigani haina phongdokhi amaromda ngasigi mioi cha kaya na saruk yaduna miyam gi khongchat aduda saruk yakhiba meheroi nupi macha mapan yauna ama Wantharakpadagi khudakta manak nakpa hospital da pukhatuna laikanakhi basing adu asoi angam amata yaudana masa gi mayumda hankhre hairi